अहानबदा मरुएबा पाउ मणिपुरदा शांति हंजलंगनबा होटनबदा स्टेट अस्तिगी मियांगा थबक तौमिनबा पामी फिबम फगतलकपगी ममी उदि हाइना राहुल गांधीना फोंदोखरे कुकी सिंगना जिरीबाम लेंगांग पोपीदा बोम यावना नोंमै कया मरुम काफसनदना लांदारखरे अमदे सापम रॉबिन हुड के मापन सुबा लेखिदबगे निंगसिंग थौरम जॉइंट कमिटी ऑन इनर लाइन परमिट सिस्टम JCILPS नस्तिंदुना पांगथोखरे खुरुमजरे ममी टीवी संतोख सभा प्राइम टाइम न्यूज में ताबिरे बस्तेंबो न्याथ्यामना ताराम लोकचरे पाउ संदोंगना पिजरी मणिपुरदा शांति हंजलंगनबा होटनबदा स्टेट अस्तिगी मियांगा थबक तौमिनबा पामी अमसों महाक मणिपुर की इचुल इना ओइना लाकपनी हाइना ngasi कांग्रेस लुचिंगबा राहुल गांधीना फोंदोखरे इरांगना सोहलबा स्टेट अस्तिदा लाक्तुना रिलीफ कैंप सिंगदा चटलुरबा मतुंगदा राहुल गांधीना शांति की पाउजेल पीखरे लोकसभा ओपोजिशन लुचिंगबा ओइरिबा राहुल गांधीना इम्फाल की कांग्रेस बावनदा पाउमी सिंगा उनबा अमदा हाई स्टेट अस्तिदा फिवम हेना फगलपगी ममी ताब उदे मणिपुर की इरांग हौरख्रबा मतुंगदा महाक स्टेट अस्तिदा अहुमलक सुबा ओइना लाकपने फिवम खरा फगलमगद्रा हाइना आशा तौरुबनी अदुबो थोइना फगलमद्रे हाइना महाकना नुंगनांगबा फोंदोखे राहुल गांधीना ngasi मणिपुर की गवर्नर अनुसुया उकेगसु राज बावनदा उनखे अखोइसु अंगंबा थाकता मतेंग पांगजगे हाइना राहुल गांधीना फोंदोकलंबगा लोइनना मफम असिदा फिबम फगलमदबगी मतांगा गवर्नरदा नुंगाइतबसु फोंदोकलंकी हाइरि महाक ngasi नुमिदांग इम्फालदा लेदुना स्टेट अस्तिगी लुचिंगबा सिंगसु उनगनी हाइरि मैं राजनीतिक बात करने नहीं आया हूं। गवर्नर से हमारी बात हुई, हमने उनको बताया कि देखिए जो भी हम कर सकते हैं कांग्रेस पार्टी कर सकती है, मैं कर सकता हूं, हम करने के लिए तैयार हैं, मगर हम खुश नहीं हैं। जो प्रोग्रेस हुई है उससे हम खुश नहीं हैं, क्योंकि हमें नहीं लगा है कि प्रोग्रेस हो रही है। आखिरी बात मैं कहना चाहता हूं और मैं प्रधानमंत्री से रिक्वेस्ट करता हूं कि वो देश के प्रधानमंत्री हैं, मणिपुर एक प्रदेश है और प्रधानमंत्री को बहुत पहले विजिट करना चाहिए था, मगर मणिपुर को जरूरत है कि हिंदुस्तान के प्रधानमंत्री यहाँ आए और जो यहाँ हो रहा है उसको समझने की कोशिश करें और जनता की जो आवाज है, जनता को जो दुख है, दर्द है, उसको सुने। इससे बहुत फायदा होगा, मणिपुर की जनता में कॉन्फिडेंस आएगी। तो मेरी रिक्वेस्ट है कि प्रधानमंत्री को यहाँ आना चाहिए। मणिपुर के लोग भी चाहते हैं, शायद पूरा देश चाहता है कि प्रधानमंत्री यहाँ आकर जनता की बात सुने। अनिरक सुबो ओइना ngasi नोंगालमदाय पुंग अहुमरम ताबा अदुवाइदा तमेंगलोंग अमदे जरीबाम डिस्ट्रिक्ट का युमथंगनबदा लैबा फाइटोल कुकी विलेज तगे कुकी सिंगना बोम यावना नोंमै कया मरुम काफसनदुना जरीबाम लेंगांग पोपिरोमदा लांदारखरे मणिपुर पुलिसना खुद हंदुना अकनबा मोंगदा नोंमै कापनखे अदुबो अशोक अपंदी यावखिदे पुलिस के बुलेट प्रूफ गाड़ी अमदा बोम पानबा अमदे नोंमै मरु पानबगी मफम कया उबा फंखे नोंमै कामनबा अस्तिदा खोइसाउनरबा मैरा पाइबी नुपी कयाना गुलाथोदा लाक्तुना असम राइफल चथोक ससिन तौबा थिंखे मैरा पाइबी मयामना लंबी चथोक ससिन तौरिबा गाड़ी सिंग चेक तौखे चेक तौरिंगै मतम अदुदा जरीबामदा लैबा 39 AR गी CO आकाश कुमार सिंह लाकपदसु मैरा पाइबी सिंगना चेक तौनबा होटनबदा अवाई अखुम तौनखे तुंगदा चेक तौरगा थादोखे ngasi नोंमै कामनबा अदुदा असम राइफल्सना कुकीने चिंगनबा मियोय अनि फाखि हाइरि मसिगी मतांगदा अकोपा पाउ ngainare नाकल अमरोमदा ngasi अयुक पुंग 5:30 रोम ताबा अदुवाइदा जरीबांगी दिबोंगदगी असांगबम सोमेरेंद्र सिंह एलाइस मनावगी लालफनीदा लैबा फार्म हाउस अमा कुकीने चिंगनबा सिंगना तुमना मै थारमले फाइटोल कुकी खुंदगी ngasiga थाना अनिरक सुबा ओइना नोंमै कामना दुना लांदारकलिबा अस्तिगी मतांगदा लिचिंग वुमेन वुनगी कन्वेनर
Soibam Renuna Paumi Singda Haikibada, Red Johnny Haiba Mafam Asida Cookie Singna, Ngarang Ahing no make up on a Landarakba Asida, State Force Singer Changsinduna Kotoknake. Tamenglong District Amadi Jiribam District Asida Kotoknaba Matamda, Atopa District ni Haiduna Changba Yadabra. Mamangda Kotoknaba Matamdadi, AR na Nupi Singna Lambi Tatpagi, Cookie Faba ngam Hodabani Hai, Aduga Hojigna, Makoi Mayam Lairaga, Karigi Cookie Sing Faba ngam Jibano Haibasi, Lengak na Pakom Pibiyo Haike. Ngasi Delhi dagi lakiba Congress ki leader Rahul Gandhi na Silchar Airport ta pung tara taba aduwaida thunglaba matung gari lambida laktuna Assam ki Kasar ge Fulatho da leiba relief camp da changduna wari watai sanaraba matung Jiribam da amuk ayuk ki pung taramatoi taba aduwaida thunglaba matung Jiribam Higher Secondary School da hangliba relief camp da leiba miyam ga minute kun rong wari sanake matung Jiribam thadoke Ngasi Rahul Gandhi na maru oina awaba taraba miyanga unakiba asina Jiribam Bazar miyangi thamoida apen bapoknake. Ngasi Rahul Gandhi ge khongchat asigi matanda Manipur Pradesh Congress Committee MPCC ge Working President KH Debra Bhatta Singh na aikoi gi paumida phongdorakpada Manipur gi irang tha 12 suraba matamda Jiribam da lan haurakliba asi karigino. Prime Minister amadi CM na santi oire haibadu asira. Ngasi Rahul Gandhi na Jiribam da lakani khanglabasu ngasi ayuk Jiribam dagi kilometer taruk taret chatlaga leiba lengang pokpirom da nomai kapliba asi santi leiba natte haike makha tana mahakna haikibada Rahul Gandhi asi matau karamna santi purakani haibagi wakhallonda lakpani haina thase makha tana mahakna phongdokhibada Jiribam dagi Tamenglong chakpa lambi dagi kilometer taruk muk chatlaga leiba lengang pokpida nomai kapnaba amadi yummai thariba asina Jiribam da santi leire haina Manipur ge Chief Minister na haribadu lali Rahul Gandhi lakpa matamda CRPF State Police amadi atei security force sing na fauba akanba section thaurang lokhatlabasu nomai kaptuna crime thogaliba asina Prime Minister amadi CM na state asida thokliba irang asigi matangda phongdokliba wafam sing chumde haina su KH Debra Bhatta na phongdokhe Rahul Gandhi ge ngasigi Jiribam khongchata Jiri United Committee JUC Jiribam na point manga yauba memorandum ama Rahul Gandhi da pisinkre memorandum ado JUC ge chairman M Maipaksana Singh amadi convener Hais Priyananda Singh na khoyak piduna pisinkhe point sing adudi Manipur da athoba matangda ing tapa santi leiba lamdam ama oinaba hotnabiba Listing amaga chamapan yangkai mathoida base year oiduna Manipur da NRC chatna hanba Cookie militant single lainari basu lokthok piba mayum makai mai thadok pikraba lanjanak tuna lairiba displaced persons singi mayum makai makoi gi hanigi leifam singda tek ta kaidana lainaba chaksing thoranga lonana amuk hana yung kai sabiba amadi hojik ningsing kulda lairiba CHC District Hospital asige famung yangkai pibi duna upgrade tobiba haiba asini Manipur da irangi fibam yengsinaba opposition leader Rahul Gandhi na Manipur da laklabasu Prime Minister Narendra Modi di Moscow da oina chatuna Russian President Vladimir Putin unaduna Russian amadi Ukraine ga sokna riba lan astige matang da oina wari saba chatuna leire haina Congress ki lochingba Jairam Ramesh na social media X da thadorapa post amada phongdorakli Manipur da listing ani kunhumdoi me ahumdagi thokliba irang asigi matangda Congress ki luchingba Rahul Gandhi di Manipur da ngasi lakliba siga tharaga ahumlak sure adumaku Prime Minister Narendra Modi di ngasi fauba Manipur da pung khara da oirabasu lakpa laite amadi mahaki party maki state asigi chief minister fauba mahak na ngasi fauba unadana laili haina so phongdorakli
Imagi Mairana Hauzik Delhi da Lairiba State Astige ruling ge MLA Singh Manipur Numit Humni Manungda Halaktuna Manipur Legislative Assembly ge emergency session pangthoknaba akanba wafam ama ngarang thamkiba adugi matangda Ichal Express ke editor Hemchandra Salamna Mami TV ge telephonic interview amada mahaki oiba mot thamlakli Loyana Congress Luchingba Rahul Gandhi na Manipur gi issue asi parliament mapung fana Pukatkani Haibasi Miyamda Tajaba Lady Haina so phone directly. Ujiki Hariba, Imagi Mera na Quigi Hadak Baraksi Quigi Hariba, RDNP Minister Nang Kemsan, Adegi Manipur Legislative Assembly Speaker Toksom Secretary Makoida Quigi Memorandum that Simba Pishim Makoina Masigi movement Namakapsmaina La Cosida. Makoina Tenabase, I was just ruling the MLA Singh, Manipur Lake, I am a Delhi, the Lay, Masimokoi, Atu with a Halakadunda, Halaktrigati, Kogi Adugumba, Makoi, Matata, Kari, Tori, and that can be Rams Nasim Tanks. Hozikse, Kogi Loksava Mikkel, Gimatam Sukoiba, Matamsida, Manipur issues Adum. Even I than a Sumsakarakagi, Matamasu Uibasida, the Quigi Manipuri ruling MLA Singh, I think Minister Singh Yauna, Masigi Lan, Siloshin Binanaba, Centergi Luching the Singa, Taksilu Navagi Makta, Quigi Masing Yam Lava, Tulingi, MLA Masu Minister Singh Saint Pal, Tadok Magadilida, Lake Mujim came Toraga. Maquina Unagani in a party, say in a home minister. The Prime Minister see appointment from another Hunagani Hena, when the settling among the Hirambani, Aduga, Haju Pawagi, when the Prime Minister, the appointment Pangogi or Pumsi, Padri, Aduga Union Home Minister, Aduga Ate Minister, Mayam Su Unaduna, Makogi Manipurgi, Irang say, Loshin Vinava, Hizagani, Heidi, Masip Pukatkani and Makoina, Adugumba, Asamagal and Sakivani, and Masita. Hajimuk and over development ama high tare from the Imagi Mairana Assembly Kogadavani Hivaki Akanda Pressurma Laki Vasi Masida Akogi MLA Minister Simashino Kadai Bob the Sakatagi Hivedumadi Hivangam de Makoju Pandam Mamagi Makada Sakivani Pandam do Pangaga Halakadra Napraga Pandam Pangana Halakadra Hivedumadi Hajumaki Wina Hiveda Nangalina Smaitamjari. Aduga Martana, Hosiki Hariba, MLA Singh, Akogi, Mayamna, Akogi social media, the Maru and Nikuni Pungana, Akogi, leaders Lubagi, Matang, Sisu, Oina, Makosi, Dalida, Lady Brahabigi, Miyamna Chingna Bagi, Wafam Mashu, later in the game. Machine attacks it, Akogi, Lalo, Sinabagi, Union Home Minister, Amit Shah Unava, Amazon, Prime Minister, Unabi, a permanent loan in Nabagi, a Pandam the Delhi, then lay Hadigasu, Hariba, Akogi, leader, Simbagi, Matangi, Sishu, Matasi, Yoga, Aduga, Hariba, Akogi, Manipuri, Mr. Enbiren, Sing City. Long Watling Nagi, Nimidang, Atianga, Chief Minister Yauna, ruling party, MLA Singi, Nipam Pangtoki, Madugi, Nipam do Pangto Matunda, Lova, Warip to give Matungina, Chief Minister Masa. Ayavi Yauraga, Akudi Central looking the Singa, Central looking the Taxilu Novagina Makta Kivani, and the Masida Hadaki concept Asimati, Kudi Luchumba, Manpolenaki Luchumba, Simba Singa Bagi of Hamtuga, Marie Lainero and Ice Mountains. Aduga Abaroda, Akogi, Nasi Jiribam, Rahul Gandhi, Akoi Congress Kilusimba Rahul Gandhi, si Lakana, Akogi, Relibangi, Manungisita, Hadakis, Home Luxury, Akogi. Penona Rahul Gandhi Manipur Lak budget from Lakadore. Adana Hariba Akogi Miamna Pambasi suspension operations see Matansi Parliament Tokyo Hima Adugum opposition leaders Oilina Masi Matansi Kam effective will be a Simatan Kamana Tambini. Yes, Masi Hiva Amakani Maki concert say Manipur da Lapasi land Manum City in a home the Shuvani Aduga Mahana opposition leader Amoina where Patagi Havatare opposition leader Amo where the Kiva Matundati Ahamba Mahaki Manipur concert near Aduga Dilidagi Atopa sketching the Tepa
खोंचतसु अहानबने मसीसिदा अखोइना यिंगे यारिसि महागना मणिपुरदा लागा अखोइगी रिलीफ कैंप सिंगदा लेरिबा यामना अवाबा नंगलबा इमोई सिंगसिगा उन्नदना मखोइगी वा ताबा हाइबसिमसु यामना मरुओइमा अमखकनियना हाइनिंगी अदुगा प्राइम मिनिस्टर ना हंदक राज्य सभा दा पीखिबा मागी स्पीच दा कोई इरान से लुसलनी ना हायरगा अदुमाइना चक्की अदुगा रिलीफ कैंप दा लेरिबा मी लिसिंग हुंफुसिगी मतंगसुददी करिमत्ता पलम गिरबनी मदुगी येंगाकांदा हंदकी राहुल गांधी की मणिपुर खोंसत असि यामना सिंथानिंगाई ओइबा यामना अर्थ लेबा अमखकनियना हाइबा याय मांगना जिरिबाम की मथंगदा चुचानपुर अमसुंग मोइरांगी रिलीफ कैंपसिंग अतै अतैसिंगदा चटलगा अखोइगी इनमेटसिंग उनरगा मखोइगी खुदोंग सादबा अमसुंग मखोइगी अवाबसिंग मखोइगी पाउदमसिंग तारबा मतुंगदा पार्लियामेंटदा अखोइगी पुथोकनी हाइबगी मणिपुरदा शांति हंजलकनबगे खोंथांग लेंगाकना मांगलोमदा चंगसिनबगे महुत्ता हिरम खुदिंगमक्ता तुंग हंदुना लेरे हाइदुना मणिपुरगी प्रजा मियामना लाउरिबा असिगी मतांगदा किरण मिते कोंथोगजमना शांति हंजलकनबगे पाउजेल पुबा पीस सोलो बैक रेस्ट डिस्ट्रिक्ट अहोम बिष्णुपुर चोचामपुर अमदे कक्चिंग डिस्ट्रिक्ट फाउदुना ngasi anirak suba oina lamsang lamjen chelakpada miyamna mapung fana amata oina sogatuna state asida athubada santi hanjalapa oirasanu haiduna miyanga loinana kholau kaya lawminakre Bishnupur district ke Kumbi SC ke Manung Chanba Wangu Naudakhongda Lamdamduge Maira Paibi Singna Thoni Thauram Pangthokduna Kumbi Kenda Progressive Farmer Association ke President Sanasam Dinesh na Wangu Naudakhong Maira Sangdage Flag of Togduna Lamthara Kiba Lamjen Ado Kumbi Wangu Rota Chelaklaga Chochampur district ke Saikot SC ke Manung Chanba Sagang Bazar Fauduna Lakpada Sagang Maira Paibi Singna so Santigi Paujel Puba Lamjeloi Adobo Pungning Thogatki Makatana Wangu Ahalo Parking Tarak Laba Matungda Bishnupur district Amade Kakching district Anege Fauna Farm Manipur River Mathakta Sariba Wangu Bris Lanthoraktuna Kakching district Tarak Laga Wangu Lupal Marop Wangu Terada Lamdamdugi Maira Pai Bising Yauna Wangu Tera High School ge Relief Camp da Lairiba Napatage in Metzing Wangu Sadangkong Maira Pai Bi Amade SSWYC ge Miyam Gasu Taramna Oktuna Mafam Duda Lamthungphang Oiki Miyamga Pulaga Kholau Kayasu Lawminake Ngasi Anirak Suba Oina Peace Solo Back Rest Liba Andro Kendrage Manung Chana Laiba Yaripok Fairo Kongjil Manarai Makong Lekai Dage K Chandrababu Amadi Bina Saki ge Machanupa Kiran Mite Konthok Zamna Kuki Narco Terrorist Singna State Asida Mihat Mipun Jathaduna Tha Tara Mari Farak Laba Asi Fawbada Manipurda Amuk Hana Santi Mapung Fana Hanjelak Pangamdana Lairiba Asina Hiram Kuding Makta Maning Halaga Laire Hairaduna State Asida Chap Chaba Peace Lak Laba Matamda Tung Halaga Cheli Balam Jail Ase Manglomda Amuk Hana Chen Kigani Haina Fongdoke Mafam jigi ima benjing amadi kaloki sinaujing aibu receipt to bibagi namak ahamba toda ikai kumnabu uchari aduga loina na aikhoigi ngasi ma kuki narco terrorist na chathariba mihan mipun asida aikhoigi manipur punba Khudingi Pangthokpa Kang Rat Yatra Kumhaina Lakpada Chief Minister N Biren Singh na Miyamda Yaifa Pauzat Pirakli Bhagavan Jagatnathna Manipur Praja Miyambu Leibak Asida Achumba Thengnabada Thauna Hapiduna Lamdam Asibu Santi Purakpa Oirasanu Haina Chief Minister na Mahaki Pauzilda Fongdorakli Lamjing Maira Haina Mingthon Pikraba Laikhidraba Sapam Robin Hood ke Mapan Suba Laikhidabage Nixing Thoram Ngasi Joint Committee on Inner Line Permit System JCILPS na Sinduna Pangthokre ILP system Chatnarabasu Mapung Fana Chatnaba Ngamdaba Base year Asi Listing Amaga Chamapan Hongfu Matoi Oiribasi Listing Amaga Chamapan Yankai Matoi Oihangadabani Haiba Wafam Asi Ngasi so JCILPS na Taksinduna Lakli Haina Convener Tiam Sarat Chandrana Fongdorakli
JCILPS na sinduna awachingda leiba yelhomi singi ningsing khumbamda pangthokpa thoram aduda penaya kairona thoram haudoklaba matung Indigenous Manipur Martial Arts Academy imagi sanaroi singna General Salute piduna laikhidraba lamjing meira sapam Robin Hood ikai khumnaba utki Madugi matung laikhidraba lamjing meira Robin Hood ki apokpa apokpi imung manung amasung JCILPS ki thomi sing amadi miyamna laikhidraba gi mafamda hailai katki tongan ba CSO singi luchingba sing meira paibi gi ima sing amadi maheroi lup ki luchingba sing amadi school kaya dagi lakpa maheroi kayana laikhidraba gi mafamda ikai khumnaba utuna laikatki Thoram adu pangthokpagi matangda JCILPS ki convener Thiam Sarat Chandrana lamdam asida ILP 6M chana halu haina akanba khongjang jangsan kiba aduda thawaina pontha pi kiba amadi lamjing meiragi mingthon pi khraba sapam Robin Hood ki laikhidaba chahi mapan surakpaga loinana mahaki mafamda ikai khumnaba utpa amadi mahak puningsing bani State asida ILP chana hankiba asi tarai na oikiba nate aduga line su fangkiba nate Chahi kontra nifu hena miyamna tanduna lakibani adubo ILP 6M chatnare hairabasu mapung fana chatnaba ngamdre Bengal Eastern Frontier Regulation Act Section 2 gi makhada state government na regulation guideline semba yabagi ayaba piduna cabinet na guideline semkhre adubo mapung faba guideline amadi oiba ngamdre Base year asi listing amaga chamapan yangkai mathoi oibiyo haibada listing amaga chamapan hungfu mathoi oiduna chatnari Masina yelhumi sing kadai fauba kanba ngamgadari haibasi lengak na khanbiyo Amaromda Population Commission semle hairabasu mapung fadaba expert yauna awatpa kaya haptaba asina ILP asi mapung fana chatnari haiba yakhiroi Amaromda State asida National Register of Citizen NRC athubada chatna hannabasu hotnabiyo Hauzik thokliba lan asi India government loisinge hairabadi loisinba yabani Makoina sananingba mangonda sanaduna leire thawong asi leptrabadi miyangi achouba iho ama laklabadi afabo oiroi haiba wafam su thangki When I was using Mokoina same hariba population commission sisu maruena mogi mapung phaba oide haibitare maruena expert sing regi madugi awatpa koigi thabak togedaba miyam du hapiraga masi mapung phana thabak tohanbiu haiba sisu koina thamjari loinana koi imangda taduna leiriba NRC gi update sisu center dagi India government gi ayaba lobiraga yamna thunamak masisu thabak hongnaba packet piu haina su haijari maruina hoji leiriba irang sisu koi India government na koi lotion gi harubugadi yam thuna dun lotion ba ngambani adubu makoina pamba mawongda sananingba mawongda sida sarkar su miyam busu sanaduna sum leibasi miyamna nungaite akoisi nungaite moigi pungroni matumina akoina sum kyang kuina jagoi sadana akoisi kyang kuina leigidage haibasi akoi hangibani masina akoigi limit ama khangwa ngamdabagi pangkhaido lanthokidana achauba iho ama lakpa taragadi madu afaba oini haiba thajade haina thamjage Kaksing Khunau Bazarda lalon itik tawduna karbar masa macha tawzariba miyamna bank ama thambinaba mari leinaba singda taknaduna lakhiba adu SBI branch ama Kaksing Khunau Bazarda thamnaba ayaba pirakpa asida kanagumba kharana atopa mafamda puthoknaba hotnaribasi yaroi haiduna ngasi Kaksing Khunau Bazar Vendors Association na miyamga loinana Kaksing Khunau Bazarda khongjang changsinkhre Kaksing Khunau Municipal Council ge miyangi apamba matung ina SBI branch office oina hangnaba local MLA amadi mari leinaba singda haijarubadagi suknu kendra ge MLA K Ranjitna lisingani kunmathoi da regional manager SBI amadi chief secretary Manipur government da ayiba chero thaduna haibadagi SBI Kaksing Khunau branch ama Kaksing Khunau Bazar da hangnabagi ayaba pikhibani hairi Adubu kanagumba miyoi kharana Kaksing Khunau Bazar area dagi lapthokna SBI branch asi puthoknaba tawrakpadagi ngasi Kaksing Khunau Bazar Vendor Association na ngasi Kaksing Khunau Bazar Vendor Association na SBI branch asi Kaksing Khunau Bazar dagi lapthokna mafam amatada thamba yaroi haiduna miyamna amata oina warep lawinakhi
Tungda Miyam Aduna SBI branch asi atopa mafamda puthokiba sunya yaroi Kakching Kuno Bazarda adumak thamgadabani haiba kholaksu lawminakhe. State asida National Register of Citizen NRC atubada chatna hanaba lengakno hotnabiyo haina Hurem Laikai Sport and Youth Development Association gi advisor Ranjit Huremna ngasi pangthopa pawgi mifam amada fongdokre. Hurem Laikai Sport and Youth Development Association amadi Naharub Hurem Laikai Women Welfare Association anina senduna Manipur Press Club da Thangjing Hall da pangthopa pawgi mifam aduda Hurem Laikai Sport and Youth Development Association gi advisor Ranjit Huremna makha taraduna ikang khangawdana horakpa lan asina ngasidi miyoi kayagi punsi lomkhre kaya amana lanjena duna leiri chahi ama helaba fawbada thokliba lan asi loisinaba thawrang amata tawbasu ude malemgi miyamda aranba paw kaya sandoktuna oidaba wafam kaya fongdokli yelhomi aikhoige mathakta landarakliba asi ngasi fawbada thengnaduna lakli thokliba lan asi loisinba haibasidi Mathautai Maram aduna state asida NRC mapung fana chana hanba ama yamna mathautai amaromda state lengak nadi handokraba aduga center ga taunariba su asi kudakta abrogate tawgadabani nakal amaromda ST list yauriba any cookie tribe haina yauriba asi face ama lokthokadabani haiba wafam su fongdokpaga loinana ima lebak sokpa yaroi haiduna ngakchariba village volunteer singda fanaba order na chingba thokpa asi thokpham thokte haina makata ki India asina Manipur se exist of the book Manipur se kari sunate ani khan book even recognized of the book leire habi book se madu la koina pamjabdi Manipur dagi mahana yamna achauba mandate amga lodana yamna pakchan na puthibi kumdo Manipur le be yam asina aikoi ki professor mani JDU ki professor mani mahakna Center result laga parliament se laga wangam daragadi Manipur ki taseng oi be se mai action ngamira ne habu thaja bitamki madu mo aikoi se tanjeki wana ngamira ko bedin ma to aikoi na pamjabdi adugu aina itam samna laiba asida leijaba kanasu nataba itam samba lekai amgi praja amoina aina khamjani aina haijaningbadi MP amagi magi duties and responsibilities the point amukha yawi madudi views and aspirations of the people magi makha da leiba constitution to the inner parliamentary constitution ki ora outer parliamentary constitution ki ora maduda leiba biyam si madudi views and aspirations se masi ham khamgadabani parliament so that the entire country comes to know of what we are suffering in Manipur. ASP Thawbalgi order amagi matung ina OC Thawbana luchingduna Thawbal CDO amadi 37 AR gi apunba team amana chathagiba joint operation amada National Highway 102 Dhaka Brickfield manaktagi aina thingrabal lalholob KCP taibangan bagi kadar ani miyamdagi sengkhai thungkai tawrambadagi fare hairi Faraba Myoy Singh Adudi Wangkhem Mukesh Singh Elias Koba Chahini Fumatoi Apopa Laikhidraba W Babu Singh Bisnupur Ward No. 1 Amade Thokchom Ajit Singh Elias Commander Chahi Kuntra Humdoi Apopa Laikhidraba TH Jaima Singh Kakching Ningthau Laikai Dagini Hairi Makoi Dagi demand letter Kuntaruk Hyundai Accent car ama SIM card yauba mobile phone ani fagat le hairi Makha taba investigation gi damak Khongjom police station da case ama register tawkhre hairi
World Cookie Joy Intellectual Council ge manungda khaibung taba horakle. Cookie ge tongan ba lengak ama semnaba hotnariba loop singi marakta yanadaba horakle. Dr. T.S. Haukip, Elias T. Lekhoksing Haukip hariba miyoi asi World Cookie Joy Intellectual Council ge member nate. Mahakna matam sangna hainabi ama oina national amadi international thakta senjin sajinba chechang saduna khudong chaba launaba hotnaba amadi masagi oizaba fangnaba hotnabada aranba kaya chatharakpadage council na sengdoktaba yaraktaba matang yaurakle. Mahakumba miyoi amana World Cookie Joy Intellectual Council bo lana lamjingduna puba yaba nate haina council astige secretary information and publicity J Litang Cookie na khuyek piduna thadorakpa cherol amana hairi. India Meteorological Department IMD na Nagaland, Manipur amadi Tripura da ngasi millimeter chamaga taramanga dasmik manga dagi millimeter chaniga mari dasmik mari gi changda akan banong chugani haina forecast tawrakli. Manipur ke Chief Minister N. Birenga Rongmei Naga Council Manipur RNCM NTL RNSOM Rongmei Village Safe Chairman Association Chorchampur Amadi Nefen Leriangge Kampopi District ka haukiba lisingani kulhumdoige December kulhumdoi amadi lisingani kulmarige June 15 da pangthokiba meeting aduda minority tribes singna laiba All Kasa Tongjai Maril Road amadi National Highway 37 asi haujik Chorchampur amadi Kampopi District ki administration makhada laiba asi khudong chadaba kaya mayoknaba maramna haiba district sing amadi police administration sing asi None district ta oina hongdokpinaba haizaki CM Birengi Maikai Dagisu Athuba Matamda Tabakto Ontokani Haibagi Tazaba Piraki Haiba Wafam Singh Asi Haukiba Sanglaba Chahi Kayadagi Political Amasung Economic Kanaba Fangdana Laklaba Mafam Ngaktani Maram Aduna Rongmai CSO Singh na Gamengi Punging Chungsin Baga Loinana Haizakiba Wafam Singh Adu Tabakto Ontokpiyo Hariba Wafam Singh Asi Chatliba Tha Asigi Manungda Tabakto Ontok Piraktaba Tarabadi Democratic Oiba Mawongda Kongjang kaya changsilagani haina RNCM NTL ge General Secretary Thangmai Gangmai amadi RNCM NTN ge Chairman Guiding Mai Golmai na thadorokpa cherol amada hairi. Axis Bank na corporate partner amasung National Integrity and Educational Development Organization NIEDO na training partner oiba Assam Rifle Center of Educational Excellence asigi puna nupi macha maheroi kontra taruke manungda kunmanga net qualify oiba ngamduna puwari semkhre hairi asigumba chada humfutara mai paglakpa haibasi maheroi sing amasung organizers singi yamna sakthok sing ngaini haina IGR Sauna Cherol Amada Fongdorakli. Kwaktagi Sericulture Complex da Ladiba Prefabricated Relief Camp da Thori Yanduna Masa Matom da Suicide Togduna Laikhidraba Angom Prem Kumar Chahi Contractor Rog Amadi Yambem Girls Hostel Infan SK Relief Camp da Laikhidrabi Kundrakpam Kumudini Chahi Marfu Nipangi Misi Thobal Amasung Kakching District Apunba Loop TAKDAL na Hakchina Lawi Amadi Lengak Asibo Akanba Mawongda Kandem Tawi Lengak Astina Makoy Ani Hatpani Haina TAKDAL Amadi Miyamna Lawi Haukiba Chahi Mi Ahomdagi Lengak Astina Chamjaraba Misam Kayagi Punsi Lamakhangda Sihankre Kaya Amana Soinaiba Amadi Awafam da Tahanduna Lady State government ama laibagi chap chaba mathau tawba ngamdaba law and order ngakpa amadi life and property protection pigadaba lengak asina miyambu kayam kuina namsinduna thamkigani amadi micham kaya sihankhini Manipura thokliba irang asiga mari leinana tha tara mari wa ngangtana lakpa PM na handak Rajya Sabha da thamkiba Paukhum aduda Manipura Santi Hanjilakle School College Hangle Devarka Mataure Festival Pangthokle Mafam Macha Masa Khara Natana Santi Leire Haibasi CM na Central Government da Lane Information Pibani Amade Manipur gi issue asi Malemgi Miyam da Khanganingde Haibani
Tha Tara Mari unrest oiduna lairiba numit khoding mairagi rally chatliba ima ibel nupi oibi kayana lambida ahing yarektuna lan ngakliba school college university normal function tawdriba displaced person resettlement tawdriba cultural activist kaya amadi artist kayana sinfam thadoktuna kokta khut haptuna lairiba driver kaya mathau pangthopa fangdriba lofong kaya low panba ngamdriba chengi lamda CM minister MLA chapa ngamdriba tungi yumbi oigadoriba naha kayana khutta khulai paiduna khulnga amuksu khulnga liba singbu fabiba amadi unlawful activities eki makhada fazinduna thamba kaya asinga chingba tungi miroge asa uraktabage trauma laktuna lanbung amada leiba Manipuri singbu apang bastiba miyamna yaba ngamloi amadi ngakpi bangamloi khali haina TAKDAL gi convener W Jotin Komana thadorokpa cherol amana hairi Numit Marini Chupna Chathagadaba Kanglayan Amasung Chengum Thabagi training program ama Pambaina Luchingba ULFK Department of Organization Sinduna Ngarangdagi Yaitibi Local da Leba Luf Asigi Camp da Hodokre Aikoigi Potok Potokta Yade Aikoigi Semilo Laitaba Yade Haiba Pandamda Pangtokiba training program adu Hodokpagi Tauramda Luf Asigi Kakching District Secretary Tatona Tauramapo Aduga Federation of Civil Society Folks Manipuri General Secretary Angom Funil Kumana Akhanaba Mitung Oina Saru Yake Thabal Leima Mestilyagi Managing Director B Khogen Sarmana Resource Person Oina Saru Yaraduna Kanglayan Amasung Chengum Karamna Thagani Thabada Paisa Kayam Changani Makoida Taganba Laina Tinasing Matau Karamna Ngaktokani Haibana Chingba Hiram Singh Da Wangangki Training Hogdokpa Aduda Lup Asigi Kader Singh Langthal Khunau Khongjom Tekcham Amasung Tenthana Chingba Tongan Tongan Bakun Singdagi Lakpa Nupa Nupi Kaya Susaru Yake Training Asigi Nini Chanba Numita Kanglayan Thabagi Matangda Thabal Leima Mestilyagi Managing Director B Khogen Sarmana Trainee Singda Takpi Tambigani Humni Chanba Numita Chengum Karino Karamna Thagani Chengum Thabada Paisa Kayam Changani Chegumda Taganba Laina Tinasing Matau Karamna Ngaktokani Haiba Hiram Asida Purai Romba Farm Private Limited ke Managing Director Angom Punilna Wangang Bagalona Marini Chanban Numita Fluorosis Hariba Chengum Makal Ase Thabagi Matangda Takpi Tambigani Hari India ki Pibanungda Laira Matunda Mathong Poktava Kuki Singna Landara Kumatamda Manipur Labiriba State Force Lishing Kuntragani Amadi Indian Paramilitary Force Lishing Nipugi Matak Laibana Manipur ki Ladiba Praja Singi Thamu the Nikit Law was a Kanmangam Dramatamda Tona for a Visinau Singna Manipuri Wang the Lairava Isinau Singna Manipur Ima the Singer Pataragadi Agoi Hawaii Bonagani Hydro Latana Nasi Manipur Imabu Nasi Haiba Mato Octava Kuki Sindhi Kanla Isinau Singna Nasidi Manipur Zibani Makatam Baleva Amoina Bonabatanga Tripura Jendokai Karate Association Amasung Inspector General Assam Rifles 21 Sector Assam Rifle Anina Puna Sinduna Tripura ge Agatra da Leba Assam Rifles Public School da Haukiba Tang Taruktage Taret Faba Pangtokiba Taret Suba National Jendokai Karate Championship Listingani Kunmarida Manipur ge Saru Yaruba KG Kontra Manga Amadi Kontra Tarukda Goal Laurakpa Ngamkraba Thobalwa Matabadage Lesang Them Bisorjit Maitegi Machanupa Lesang Them Lanchenba Mitay Amadi Ilangbam Toto Singi Machanupa Ilangbam Bisaras Anibo Ngasi Imfalgi Britigan Desert International Airport Thobalwa Mataba Youth Club Amadi International Peace and Social Advancement Thobal Branch na Harauk Tayam na Oklaba Matong Chamlaba Function Ama Mahaku Takpi Tambiriba Tinguzam Ranjit Singi Mayumda Pangthokre Kuraiga Laiba Young Learner Tutorial Home Dagi Haukiba Nangmairapam Dines Maitai Amadi Mayang Lambam Dines Singh Anina NDA National Defense Academy gi Selection Fanglakpada Harauk Tayam na Okre
Home asida pangthokpa makhoibu okpagi thoram aduda founder head Ahanthem Sila Devina khudol pot piduna ikai khumnaba utki thoranga mari leinana nauba amade Dinesh na fongdokhibada punsida mai pake hairabadi lairik khaktana yade sports amade thaksi kasi mathau tai haiki lairik tamlingai dagi hauna tungi punsigi damak plan toba mathau tai loinana khangba kanba confident laina ithodang pangthokpa tangai fade haiki Home Girls gi founder head Ahanthem Silana haikibada ego lairabadi maduna isagi knowledge pomba manghankini discipline amadi moral yaudrabadi mama mapa nungsiba watkani ozaguru amadi mama mapada oidaba nganglabadi maheroi sing mai pakloi ngasi wahobasina hayeng tungi punsida nungaiba fangani afaba maheroi puthokpada oza satra amadi mama mapa singi thodang lai haiki Tayama Charitable Trust Kakchingi Tarahumdoi Raksuba Foundation Day Thauram Pangthokpaga Loinana Charity Presentation Gi Thauram Kakching Chumnang Laikai da Leiba Representative of Laws Ki Auditorium da Pangthokre Thauram Aduda SP Kakching TH Brikamjitna Athoiba Mithong Tayama Charitable Trust Ki President Mayang Lambam Yaimana Thauram Mapo Trust Asima Ki Advisor Naurem Chandramani Amadi Social Worker Y Satyana Akhanaba Mithong Oina Saruk Yake Thauram aduda Kakchingi Ward Tarani Thoidagi Ahal Oirabasing Amadi Haukiba Chahige Me Ahumdagi Hauduna Manipura Tokliba Irang Maram Oiduna Yum Tadotuna Laktuna Kakchingi Tongan ba Relief Camp the Laiba Kosem Amadi Bosem na Loba Exam the Ma Wangna Fangduna Mai Pagla Kraba Mahero Singh Dasu Trust Ki Maikaidagi Sale Giteng Bang Piki Handak pangthokiba Manipur University na lauba 6th semester ge exam ge result haidokpada ahanba amadi mapal suba position laurakpada All Irengbam Football Association AIFA Irengbam na nungaiba phongdorakli Handak pangthokiba Manipur University na lauba 6th semester ge exam ge result haidokpada Kha Manipur College ki Laitokzam Sophia Devi apokpagi ming Laikhedraba Laitokzam Mohari Singh amadi Laitokzam Chawba Devi Irengbam Mayai Laikai da Laibi Asina Manipur subject ta ahanba position amadi college asimakta da tamba Irengbam Awang Laikai da Laiba Mayengbam Inauba Singh amadi Mayengbam Tomba Devi anigi machanupa Mayengbam Dilip Singh na anthropology subject ta 9 suba position laurakpada AIFA gi Thomi Singh na position holder Singh gi mayumda chatuna puning thogatpa amadi harau nungaiba phongdokre chatliba tha asigi tang 15 da Position holder Singh asibo ikai khumnabage achamba thoram ama pangthokani haina All Irengbam Football Association Irengbam gi secretary M Manglem Jaw Singh na thadorpa cherol amana phongdorakli Makhataba asidi Manipur gi wangmadagi ipa amuk pizari Haukiba ahingda Ukraine amadi Russia gi ngamkhai paringda leiba Russia gi khusukulai thampham oiriba Voronezh region da Ukraine na akanba drone gi lan chathaduna chawna pokhai handuna amang ata thogankhre tungda Russia lengakna leibak asigi akhanaba mafam kharada emergency lokthokre thawdok asigi matangda Russia gi official singi maikaidagi ngarang phongdorakpada Russia gi ngamkhai oiriba Voronezh region da Ukraine drone kaya sinaduna ahing kaya lan chathaduna chawna amang ata thogankhi Ukraine gi air defense system sizinaduna Voronezh region gi mathakta akanba landa chathaduna khochu kolai thampham sing mang takhankhi haina regional convener Alexander Gusev na telegram da thadoropa cherol amada phongdorakre March da Khongdanaba training loiraba scientist mari khusem gi March da gi thorakre NASA gi scientist mari numit chahumga marfutara nipandi matungda Texas ki Houston da saduna thamba Mars planet ki environment amasung habitat simulate tauba mafam adudagi tholakre scientist mari adudi Anka Silario Ross
Bookwell Nathan Jones amasung team leader Kelly Houston ni makoi hariba mafam asida chahi ama habitat aduga susinaba ngamnaba mapan thoktana leirakhibani training asi makoibu Mars planeta chatpa matamda mateng oinaba amasung hena khudong chaba oiduna makoina thabak tawba matamda ayet apal leitana tawba ngamnabani hairi Finance Minister Nirmala Sitharaman lakliba Parliament gi nongjum mifamda puthokadaba Union Budget lisingani kunmari kunmanga gi matangda leibak asigi industry amadi social sector gi mihut singa loinana July 18 dagi chatharakhiba pre-budget compensation mifam haukiba July 5 da loisingkre haina ngarang phongdokre Finance Minister na lakliba July 12 da Parliament da Union Budget lisingani kunmari kunmanga asi mifamda puthoktuna thamgadawri Union Budget asina Modi ahum dasmik sino lenga ki economy agenda gi lambi yatuna India bu kumja listing ani nimfu taret fawbada developed nation oihanbada mateng oigani haikre Finance Minister na puthokiba pre-budget compensation mifam aduda Farm Association Trade Union Education Health Employment MSME Industry Economic Financial amasung Infrastructure Sector gi expert kayana saruk yaduna suggestion kaya thamki Ayushman Bharat Health Insurance Scheme gi makhada miyamna layeng bada changba senfam center lengak tagi mateng oina fanglibasi lakliba chahi ahum asida lupa lak tara yauna fanglakba yai haina agency gi pau amana phongdorakli haujiki oina di miyoi amana chahi amada lupa lak manga gi mateng fanglagani hairi Midday meal gi supply fangdabadagi Chhattisgarh da Maheroi Singh chakta yaingang tolaga pizari hairi Chhattisgarh gi Berlampur da laiba Bizakura Primary School da hapta ama hena midday meal gi polam sing fanglaktabadagi upai leitaduna Maheroi Singh asida chakta yaingang totona pizari hairi State Education Department gi warol da nutrition makhal suna yauba midday meal Maheroi Singh da pizanaba menu shamduna thabak chathari haikrabasu Thabak Singh asi che da khak tawbagi mami tari hairi Bizapura Primary School asigi Maheroi Singh asi midday meal da mana masing charak taba hapta ama henjilagli haina school asigi head in charge na phongdokhibaga loinana midday meal gi polam sing phanglaktri basi supplier sing na delivery tawraktabadagini haina phongdokhi America gi President Joe Biden Presidential Election Cabinet oibada masagi fipam soksin bana maram oiraga ya de haina miyamna ngangnaringai White House da Biden gi doctor oina leiba Dr. Kevin O'Connor ga Parkinson lainagi unakhibagi khudam fangle haina pau amana phongdorakli hauzik Democrat amadi Republican kayana masagi anaba leibagi mawong urabanina Joe Biden asi Presidential Cabinet oibada matik chadre hairi Parkinson haibasi Central Nervous System da disorder leibadagi hakchangi movement da nikpagi laina adubuni hairi July anida Uttar Pradesh ki Hathras da nesinaduna mioi chamaga kunmathoi sikhibadu lining laison gi thoram loiraga thorakpa mioi tara romna miyam marakta poison sai thorakpadagi miyam maikai khangdana chenaba honarakpadagi nesinbagi thodok thokibani haina Thoram asibo sil langliba bolo babagi lawyer na phongdorakre mahak na hai lining laison gi thoram loisinbaga bolo babana hana thorang tauringaida mahako mingchat thihan ba pamba mioi kharana poison chai thorakpadagi thoganingdaba thodok asi thokhibani thodok asida bolo babagi mara leite mioi kharana bolo babagi khongyagi uful sok hongnaba chensin bada thokhibani haibadu aranbani haiki Cybercrime da China by hackers singna malem da leiba database kaya dagi mioi kaya gi power da chahi kaya changna huralaga matung da Obamacare haina mingthon ba hacker amana internet ki crime marketplace amada malem da leiba mioi kaya na sinariba password billion tara hena upload tawrakre
plain text format ta ro yu listingani kunmari haina mingthonba complication amada pulap thagalakhiba hack tawraklaba password sing ase thabak toriba mioi su yauna makogi password sing atopa hacker ga yeknaba lebak sing sponsor tawba attack ta sinaba laikhigadra haibagi mi paiba pokpaga loinana internet ta password amata save oide haibase thagdok asna takli hairi aroibada maroiba pau amuhana pizari Manipur da santi hanjalakna ba hotnabada state astige miyamga thabak tawminaba pami fibang pagalakpagi mami udi haina Rahul Gandhi na pongdokre Cookie singna Jiribam langang pokpida bom yauna nomai kaya marung kapsen dona landarakre amadi sapam Robin Hood ke mapan suba lakhidabage ningsing thoram Joint Committee on Inner Line Permit System JCILPS na sindona pangthokre ngasigi oinadi Mami TV na santok saba prime time news loisinjare mayambu amukana khurumjare